Bisnupur District ke Naran Senada Kukilal Hobani Chingnaba Singna Mi Leiba Yumlakta Nongmai Kapsilakre Central Force Sing Manipur Thadokro Haina Naran Senage Miyamna demand tawkre. Kuki Singna Lenga Kawari Sanaduna Oiriba Wathoga Sigi Solution Purakpa Yanaba Chief Minister N. Biren Matam Kharaki Oina Thabaktagi resign Tawbiro Haina BJP Manipur Pradesh ki Chief Spokesperson Oiramba CH Binjoyna demand tawrakle. Kuki Kutlai Paiba Singh Natatana Chaitheng Piriba Mafam Singh the MLA Manga the Thambiu Lengakna Yabu Pirabadi Mang Khana Micham Miam Ngakong na Balantheng Nagi Haina Langthabalgi MLA Karam Shyamna Phongdokre. Amasung Kuki Kulai Paiba Singh Micham Hatpa Yum Mai Thaba Nainadraga Mapani Ipau Singh da Laisang Amadi Church Mai Thaba Nainaraga Leire Haina RPI Thawalegi National General Secretary Maheshwar Thungaudam na Pendaba Phongdokre.